ngasi numida wairam phone ki ba tungan tungan manipuri si phone sing digi maru oibe I pausing khonga saraga manipur top channel gi maike digi myamna thamjagi ahan bada EX-MLA Saratkumar gi money bag Khulle Lourulao Hairaga Nongmei Pairaga khat ki Touwi Haibasi Yamna ludaba thawongni kon thaujam AC gi EX-MLA Saratkumar gi money bag khunduna masada pinaba loina bida phone tawduna khangalaga Kangaluriba Miyoi Singadu Onsilaga Miyoi Ahumna Numai Paiduna Laklaga Ke Saratkumar live attempt Touwi Haibasi Yam Thina Pende Thawongasi EX-MLA Saratkumar gi Yamna Luzadaba Thawongni Haina Miyoi Ahum Asigi Makedigi Penda Fongdurakli Miyoi Sing Ahum Asigi Mahut Siladuna Thoksom Jurisna Paumi Sing the High Hiramasigi Matanga Miyoi Ahumna EX-MLA Ke Saratkumar na Numai Paiduna Hat Ke Tauramle Haibamadi Selgi demand Taurami Haibana Singbo Wahiwata Sizinaduna Media da Fongduraki Badu Yumpam Yaudaba Masagi Oizaba Tiva Honabani Taudo Sigi Matanga Pauxi Europadigi Moidang Popi Pradan Giyum the Satuna Pau Singasi Tam Kibago Lunana Aikodi Saratkumar gi money bag Khulle Haibigi Isam Samna Hange Sanglubani Aduga Pradana Taudosi Isam Samna Lushin by Yararoi Tauram Liba Taba Adu Nangni Haiba Kangi Haina Akan Wapam Gas Tamnaki Tanzadu the EX-MLA case Saratkumar gi Walker Sing Haizaba Tauduki Numidanga Gari Manung the Pamduno Leram Kiba Muedu Yauna Muekra Sang Silaktunu Wang Pong Sataraki Makoinasu Nangni Laklam Liba Mido Hainasu Akan Nairaki Aikoina Haizaning Badi Aikoi Botter Sandriba Angaktani Magna Hai Saratkumar candidate Ama Oiraga Asuk Luda Batabakti Tawaning de Nangni Sanglaklam Libado Haiba Wapam di Sijin Hananing de Aduna Laiba Sigi Oidiba Akangai Singna Asuma Putopiu Tauda Batabak Ama Touwi Haizin Vaduri Tawaning de have a palmusu Makatana Fongdoraki Topa Paw Manamo Manipurda COVID ki second wave flu silakle Manipur gi mi sing ahum thokpagi ama hena laina asidagi ngakthokle mapalam digi laina asi pusilakta pataraga de akan ba hen ba anaba lairoi health department Manipur COVID-19 gi anisipo wave flu silakle adubu makhatana COVID laisat sanduroktana bagi dama satna kanglot marks upa amaga naksinadaba mi yamna pundaba amadi khutsa tuina hambagi satna bi edudi adumak mathautari loinana vaccination soidana kapthokpigadabani haina additional health director Dr. K. Saratkumar mangana fongdokre Lampel Patta liba Directorate of Health ki state Thalmik Sel the Pangtu Kiba Paugi Mipam Amada Health Services Manipur gi Additional Health Director Dr. K. Saratkumar Mangana Hai COVID-19 yani super wave Gloiram Dai Lakle Yamna Kana Naba Madi Sivigi Matam Loikre How Kibunumit Kran Esida Manipur Durga Puja Laki Masida COVID ki Satna Kangot Ngaki the Bakara Tinaki Masina COVID Nabagi Masin Kara Ahong Balakpi Adubo Masimana Kai Hena Yamna Wangani Habiti Lairoi COVID testing makal ahum lay karigumba Manipur gi mapana satpa natragana Manipur da lakpada test tawbada yadaba makal gi mandatory testing atopa laina laibadagi layingnabagi damak tawba diagnostic testing amadi lay kaida nare natragana isa yengjagi khanduna tawba voluntary testing ni Manipur da di voluntary testing kaya laite diagnostic testing da ayama lay hauzik Positive OBG sang asi sada 5.2 da lay housing Manipur active case listing amaga samniga nifuga mari lay masi miyoi lakh amada active case 48.1 oi WHO gi matung ina lakh amada 50 digi 150 fawbo lairagadi anabasi mipai ningai oidre haina lobu yare loinana housing lakh amada miyoi ahum tamak anobu anaba songthokle haina lobu yare haina su pausna makhatana fungdorakle atopa pawmana Congress ki lusingbi Sonia Gandhi na mahak masagi mathau masakhangba party ki lusingba amani haikre Congress ki lusingbi Sonia Gandhi na mahak matampumbi amadi masagi mathau masakhangba party ki lusingba amani haina Congress ki lusingba sing amadi group of 23 ki members sing yauna New Delhi da pangthokiba Congress party ki working committee ki meeting da fongdokre Wapamasi G23 leader Karana party SCG active president ama labor mathok tai hainarakibagi matung ina Sonia Gandhi na fongdokibani maana makhatana hai hawkibasai ani asida
कोलिक असिगी यामलबा मियोइसिंग मरु ओइना नहा ओइरिबिसिंगना पार्टी पुलिसिसिंग अमदि मियामगी थौरमसिंगदा लुचिंगबा अमा ओइबिगी थौदांग अदु लौख्रे हाइखि मियामगी मरु ओइबा इशुसिंगदा मतम खुदिंग थबक थौरम क्या पैखतुना लाखली वाखलोन मानब पॉलिटिकल पार्टी सिंगा तथोक तसिन तौनदुना लेबा असिगी इशू क्यादा पुन्ना थेंगनरि लोइनना पार्लियामेंट अमन अमगी थौरांग सिंगदा तथोक तसिन तौनरि हाइखि ngasi mifam adu Manipur dagi CWC gi member gakhangam su saruk yakhi haina pausna pali atopa paw manamo Gurgaon da Manipuri nupi ama singnaningai oiba mong da siramle Gurgaon da leiba spa ama da thabak tawbi Chusampur dagi Manipuri nupi ama singnaningai oiba mong da siramle hairi thaudu asigi matang Delhi Police ki Special Commissioner Robin Hibuna phongdorakibada laikhidrabi nupi adu Manipur dagi laktuna Gurgaon gi Susan Lokta Labour Loinana, Mapa Masida Labour Spama the Tabak Tobani Haki, Mapu, Nigeria, Masa Anina, South Delhi, Basan Kunsta Laba, Fortis Hospital, Pukalaba Matunda, Lake Dabani, Hairaga. Preliminary report Kimatung in a dinupia to get Haksangi Mapantonda, Sokibegi Kudam Pangde, Adumapo, Postmortem Toroba Matunda, Asing Badu Kanglagan Haki, Lunana, the PSU Hospital, Pukalakiba, Nigerian Nupa Ani Amadi, Makoina, Sizinarakiba car, police na detent of Duna Tamle Hari. Taudo Sigi Matanga, Gurgon police na Makatana, Tizen Begitaba, Satari Hainesu Paus na Fundurakli. Loshilakpo na to papaw manay Hindi primary teacher lawbada TET one-time relaxation tawrakpa yaning day association langang ri Hindi primary teacher law na ba kawrakpada TET one-time relaxation tawrakpa si eligibility criteria suzaraba singna yaning day hani association of eligible candidate for Hindi primary teacher on contract basis 2021 gi president Phundre Mayum Nawaz Khan Fungdokre, Nasi Manipur Press Club the Pangtopa Pau Mipama the Magna Makatana High, Salivisa Yesigi February such a Taragatareta, Directorate of Education is Government of Manipurna, Hindi Primary Teacher 301, Lona begin notice Toki, Masigi Matungina, Form Tazinarava Matunda, Director Gi Makedigi RR complete OED Haiduna, candidate Humdragi admit card issue Tarok. Tawbira Krabani, Masigi Matung Tarapada Tha Ama Makai Rom Layraga, now no notice Ama Tha Sigi, such a Taraga Mangara Tulaga, Anopa post Masing, Samaga Nipugo Nipan, Hengat Handuna, Puna post Samliga Nipuguma Pan Kaurapaga Lunana, eligibility criteria da Ahongba Laktuna, TET one-time relaxation Taurapasi, eligibility criteria Suzarabasina, Yaning de have a Pausu Fonki. Maka Tarakpada Association of Eligible Candidate for Hindi Primary Teacher on Contract Basis 2021 Yamekidigi, Langaki Mapam the Tamzaning Libidi, Haukiba 2012 Tiki Haudunangasi Power Primary Teachers, Recruit Tarakpada, TETSC Compulsory Uhenduna Lakpani, Dubu Haidiba, TETSC Relaxation Taroklivasi, Association Yamekidigi Tasina Yazaning de. TET relaxation Torakpa Asina Matam Kagi Mamang Ozagi Sinpamasigi Job Seeker Wina Laksava RR complete Weraba Lunana 2021 Sida over is Weragataba candidate Aikogi privilege Manghanba Wina Uzai Haina Pau Sina Sumakatana Fundurakli Amasum Hausiko in the Paus Matang Salu Sinjarage, Patosagi so Hibalan Kibiors Miam Pigani, Matamatam Gimaru be epoxing Miam the left and update Pizarake, Hainesu, Senel Sigimaki Miam the Tamzari. And thank you.